ꯃꯌꯥꯝꯕꯨ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯣꯡꯃꯩꯀꯥꯄꯝ ꯒꯤꯇꯥꯟꯖꯂꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯏꯕꯣꯆꯧꯕ ꯀꯧꯕ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯆꯧꯕ ꯁꯨꯕ ꯅꯣꯝꯕ ꯇꯟꯗꯦ, ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯁꯨ ꯅꯣꯝꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯖꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝꯅꯤ, ꯏꯕꯣꯆꯧꯕ ꯃꯈꯣꯡ ꯃꯈꯨꯠ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯅꯨꯡꯁꯤꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯥꯏ ꯅꯨꯄꯤ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯥ? ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎꯅꯦ꯫ ꯏꯕꯦꯅꯨꯡꯁꯤ ꯇꯥꯍꯥ ꯇꯥꯍꯥ, ꯇꯥꯔꯤ ꯃꯈꯣꯏ ꯇꯥꯗ, ꯀꯔꯤꯅꯣ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯌꯥꯝꯁꯤꯗꯤ? ꯁꯤ ꯇꯨꯡꯒꯣꯜꯗ ꯌꯥꯎꯔꯤꯕꯁꯤ ꯉꯥꯅꯤ꯫ ꯑꯋꯥꯡꯒꯤ ꯃꯥꯃꯇꯣꯃꯥꯜꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯁꯤꯠꯂꯨꯕꯅꯤ, ꯑꯗꯨꯗ ꯃꯥꯃꯅ ꯄꯤꯔꯛꯄ ꯉꯥꯅꯤ꯫ ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯗꯅ, ꯑꯩꯒꯤ ꯀꯧꯁꯦꯠꯁꯤꯒꯤ ꯐꯤꯔꯩꯗ ꯁꯦꯜ ꯈꯔꯁꯨ ꯀꯤꯕꯅꯤ꯫ ꯁꯤꯅꯅꯦ ꯃꯥꯃꯇꯣꯃꯥꯜꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯑꯩꯅ ꯁꯦꯡꯂꯨꯕꯒꯤ ꯄꯤꯔꯛꯄ ꯑꯩꯒꯤ ꯑꯋꯥꯃꯜꯅꯤ꯫ ꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯃꯈꯣꯏ ꯇꯥꯗ, ꯑꯩ ꯏꯁꯤꯡ ꯁꯥꯍꯟꯖꯔꯛꯀꯦ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯈꯣ꯫ ꯃꯈꯣꯏ ꯇꯥꯗꯒꯤ ꯊꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯃꯟꯈ꯭ꯔꯦ꯫ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝ ꯃꯔꯛꯁꯤꯗ ꯄꯨꯈ꯭ꯔꯤ ꯁꯦꯡꯕ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯣ? ꯅꯨꯄꯤ, ꯊꯕꯛ ꯁꯨꯕꯗꯕꯨ ꯀꯔꯤꯒꯤ ꯆꯤꯜꯍꯥꯎ ꯊꯤꯔꯨꯒꯅꯤ? ꯑꯩꯅꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯤ, ꯏꯁꯤꯡꯒꯗꯨ ꯁꯥꯍꯜꯂꯨꯔꯅꯨ꯫ ꯂꯩꯈꯣꯝ ꯃꯌꯥꯝꯁꯤꯗꯤꯅꯦ ꯑꯩ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯣꯛꯂꯨꯔꯒꯦ, ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯉꯥꯁꯤꯗꯨꯝ ꯍꯥꯎꯅ ꯊꯣꯡ꯫ ꯅꯨꯄꯤ, ꯑꯩꯅ ꯉꯁꯤ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯑꯩꯒꯤꯅꯤꯅꯦ꯫ ꯏꯕꯦꯅꯨꯡꯁꯤ ꯏꯕꯣꯆꯧꯕꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ, ꯑꯗꯨꯕꯨ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯂꯣꯠꯁꯤꯜꯂꯤ꯫ ꯏꯕꯣꯆꯧꯕꯅ ꯉꯥ ꯑꯗꯨꯁꯨ ꯁꯦꯝꯗꯣꯛꯄꯤꯔꯛꯂꯦ꯫ ꯏꯕꯦꯅꯨꯡꯁꯤ ꯉꯥ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯊꯣꯡꯕ ꯍꯧꯏ꯫ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯊꯟꯇ ꯉꯁꯥꯏ ꯏꯕꯣꯆꯧꯕꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯨꯄꯤ, ꯑꯩꯅ ꯉꯁꯤ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯑꯩꯒꯤꯅꯤꯅꯦ꯫ ꯏꯕꯦꯅꯨꯡꯁꯤ ꯈꯥꯝꯗꯨꯅ ꯊꯝꯂꯝꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯃꯅꯤꯡꯇꯝꯅ ꯁꯤꯟꯊꯔꯛꯏ꯫ ꯃꯈꯣꯏ ꯇꯥꯗ, ꯅꯪꯅꯗꯤ ꯑꯩꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯕꯤꯔꯤꯕ, ꯑꯩꯒꯤꯗꯃꯛ ꯅꯍꯥꯛꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯊꯤꯗ ꯀꯟꯅ ꯁꯨ ꯅꯣꯝꯂꯤꯕ, ꯁꯥꯒꯠꯃꯤꯟꯅꯈꯤꯕ ꯏꯕꯥꯅꯤꯒꯤ ꯃꯪꯂꯥꯟ ꯀꯌꯥ, ꯑꯩꯗꯤ ꯅꯨꯄꯤ ꯂꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯇꯣꯜꯂꯕꯤ ꯍꯥꯏꯕꯗꯨ ꯑꯩ ꯑꯣꯏꯔꯦ꯫ ꯏꯕꯦꯅꯨꯡꯁꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯂꯣꯟꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯎꯈꯤꯅꯤ ꯄꯥꯈꯠꯅ ꯅꯤꯡꯉꯝꯗ ꯀꯞꯆꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯏꯕꯣꯆꯧꯕꯁꯨ ꯏꯔꯨ ꯃꯥꯏꯊꯖ ꯂꯣꯏꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯕꯣꯆꯧꯕ ꯆꯪꯂꯛꯄ ꯎꯕꯗ ꯎꯈꯤꯅꯤ ꯄꯥꯈꯠꯅ ꯐꯤꯖꯤꯅ ꯂꯣꯟꯅ ꯄꯤꯔꯥꯡ ꯇꯩꯊꯣꯛꯈꯤꯕ ꯎꯏ꯫ ꯑꯗꯨꯕꯨ ꯏꯕꯣꯆꯧꯕ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ ꯅꯨꯄꯤ, ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯏꯕꯦꯅꯨꯡꯁꯤꯅ ꯃꯈꯣꯏ ꯇꯥꯗ, ꯏꯔꯨꯖꯕ ꯂꯣꯏꯕꯤꯔꯕ꯭ꯔꯥ? ꯆꯥꯛꯁꯦ ꯊꯥꯡꯗꯣꯛꯆꯔꯛꯂꯒꯦ꯫ ꯊꯥꯡꯗꯣꯔꯛꯂꯣ꯫ ꯅꯨꯄꯤ, ꯍꯌꯦꯡꯗꯒꯤꯗꯤ ꯂꯥꯡꯕꯜ ꯊꯥꯁꯨ ꯂꯥꯛꯂꯒꯅꯤꯗꯣ ꯌꯦꯡꯉꯨ꯫ ꯍꯌꯦꯡ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯂꯥꯏꯋꯥꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯏꯄꯨꯊꯧ ꯊꯧꯅꯤꯖꯒꯗꯕꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯂꯥꯏꯅꯤꯡꯂꯣꯟ ꯀꯥꯎꯐꯗꯦꯀꯣ꯫ ꯃꯁꯤꯗ ꯅꯪ ꯑꯩꯒꯤ ꯅꯤꯡꯖꯕ ꯏꯆꯥꯁꯨ ꯅꯤꯖꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯃꯈꯣꯏ ꯇꯥꯗ, ꯍꯌꯦꯡꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯏꯕꯦꯅꯨꯡꯁꯤ ꯑꯃꯗꯤ ꯏꯕꯣꯆꯧꯕ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯏꯕꯣꯆꯧꯕ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯊꯥꯁꯤ ꯑꯣꯏꯕꯒꯤ ꯑꯇꯤꯌꯥ ꯄꯨꯝꯕ ꯄꯨꯡꯃꯝꯃꯝꯈꯤꯔꯝꯃꯤ꯫ ꯊꯥ ꯊꯣꯛꯇ꯭ꯔꯕꯁꯨ ꯊꯋꯥꯟꯃꯤꯆꯥꯛ ꯀꯌꯥꯗꯤ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯔꯤ꯫ ꯏꯕꯣꯆꯧꯕ ꯁꯨꯃꯥꯡꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯐꯝꯂꯤ꯫ ꯑꯇꯤꯌꯥ ꯊꯛꯇ ꯊꯣꯛꯂꯔꯤꯕ ꯑꯔꯪꯕ ꯊꯋꯥꯟꯁꯤꯡꯗꯨꯕꯨ ꯌꯦꯡꯂꯒ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯍꯦ ꯊꯣꯛꯂꯤꯕ ꯊꯋꯥꯟ, ꯅꯈꯣꯏꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯁꯦ ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯅꯈꯣꯏꯗꯤ ꯂꯦꯡꯗꯅ ꯂꯩꯍꯧꯒꯅꯤꯗꯣ꯫ ꯑꯩꯅ ꯇꯥꯏꯕꯪ ꯄꯥꯟꯕꯁꯦ ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯏꯒꯤ ꯈꯣꯡꯒꯨꯜ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯊꯝꯂꯝꯕꯗꯤ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥ, ꯑꯩꯕꯨ ꯎꯈꯤꯅꯤ ꯈꯟꯅ ꯃꯍꯥꯛꯅ ꯋꯥꯅ ꯈꯪꯖꯔꯤꯕ ꯍꯦ ꯂꯪꯂꯕ ꯊꯋꯥꯟꯃꯤꯆꯥꯛ, ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤꯕꯨ ꯎꯔꯤꯕ꯭ꯔꯥ? ꯍꯥꯏꯐꯝ ꯇꯝꯐꯝ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯕꯤꯌꯨꯀꯣ꯫ ꯏꯕꯣꯆꯧꯕ ꯅꯤꯡꯉꯝꯗ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯅꯤꯡꯉꯝꯗ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯔꯤ꯫
ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯐꯝꯃꯤ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯏꯕꯣꯆꯧꯕ ꯏꯃꯨꯡ ꯆꯪꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯋꯥꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯏꯕꯣꯆꯧꯕ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯜ ꯇꯥꯜꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯊꯥꯖ ꯃꯥꯗꯤ ꯊꯣꯛꯂꯗ꯭ꯔꯦ ꯂꯪꯂꯕ ꯊꯋꯥꯟ ꯃꯥꯗꯤ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯔꯤ ꯏꯕꯣꯆꯧꯕꯒꯤ ꯑꯋꯥꯕ ꯃꯇꯧꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯔꯥ ꯀꯔꯤꯅꯣ ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨꯅ ꯏꯕꯣꯆꯧꯕꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯏꯕꯣꯆꯧꯕ ꯅꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯅꯤꯡꯖꯕ ꯅꯅꯥꯠ ꯂꯥꯏꯅꯤꯡꯕꯨ ꯆꯦꯠꯅ ꯅꯤꯡꯖꯕ ꯅꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯍꯥꯛꯄꯨ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯅ ꯄꯦꯜꯂꯤꯗꯣ ꯅꯍꯥꯛꯅ ꯅꯤꯡꯖꯕ ꯅꯤꯖꯕ ꯈꯨꯗꯤꯡ ꯊꯨꯡꯕ ꯑꯣꯏꯖꯔꯣꯀꯣ ꯊꯣꯛꯂꯤꯕ ꯊꯥ ꯊꯧꯋꯥꯟ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕ ꯑꯩꯅ ꯄꯨꯝꯅꯃꯛ ꯁꯤꯟꯈꯤꯕꯅꯤ ꯅꯍꯥꯛꯅ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯃꯉꯣꯟꯗ ꯅꯤꯖꯈꯤꯕ ꯈꯨꯗꯤꯡ ꯊꯋꯥꯟꯃꯤꯆꯥꯛ ꯃꯥꯒꯤ ꯁꯥꯏꯌꯣꯟꯗꯒꯤ ꯅꯪꯒꯤ ꯄꯥꯔꯤ ꯑꯃ ꯁꯥꯠꯄ ꯉꯝꯖꯔꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯪꯂꯕ ꯃꯉꯥꯜ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯅꯨꯡꯁꯤꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯃꯔꯨ ꯏꯍꯨꯜ ꯑꯣꯏꯅ ꯃꯉꯥꯜꯁꯤꯡꯗꯣ ꯍꯥꯞꯄꯤꯔꯝꯃꯤ ꯏꯕꯣꯆꯧꯕ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯉꯥꯏꯍꯥꯛ ꯇꯔꯪ ꯑꯃꯗ ꯇꯥꯎꯏ ꯃꯪ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯋꯥꯈꯜ ꯐꯥꯊꯖꯩ ꯃꯪ ꯑꯣꯏꯔꯦꯗꯅ ꯀꯔꯤ ꯃꯪꯅꯣ ꯍꯦ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯇꯤꯡꯀꯣꯛ ꯁꯤꯗꯕ ꯏꯄꯥ ꯅꯍꯥꯛꯅ ꯄꯨꯝꯅꯃꯛ ꯁꯦꯝꯕꯤꯈꯤꯕꯅꯤꯗꯣ ꯁꯂꯥꯏꯔꯦꯜ ꯂꯥꯏꯅꯤꯡꯊꯧꯒꯤ ꯁꯥꯏꯌꯣꯟ ꯇꯧꯗꯨꯅ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯁꯨ ꯂꯩꯕꯅꯤꯗꯣ ꯅꯆꯥꯒꯤ ꯑꯋꯥꯕꯁꯤ ꯎꯕꯗ ꯅꯍꯥꯛꯅ ꯀꯨꯕꯤꯔꯕꯣꯏꯗꯣ ꯑꯔꯪꯕ ꯊꯋꯥꯟ ꯃꯍꯥꯛꯀꯨꯝ ꯑꯩꯒꯤ ꯏꯆꯥ ꯄꯤꯅꯕꯤꯌꯨꯀꯣ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯏꯕꯣꯆꯧꯕ ꯑꯃꯗꯤ ꯏꯕꯦꯅꯨꯡꯁꯤꯒꯤ ꯃꯪꯂꯥꯟ ꯉꯁꯤꯗꯤ ꯃꯪꯐꯥꯎꯅꯕ ꯍꯧꯔꯛꯂꯦꯗꯣ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯛꯇ꯭ꯔꯕꯗ ꯋꯥꯖꯔꯨꯕ ꯉꯁꯤꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯕꯅ ꯃꯆꯥ ꯑꯃ ꯐꯪꯖꯒꯗꯧꯔꯦꯗꯣ ꯏꯕꯣꯆꯧꯕ ꯍꯔꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯅꯨꯡꯁꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯥꯔꯤꯕ꯭ꯔꯥ ꯅꯨꯄꯤ ꯃꯈꯣꯏꯗꯥꯗ ꯀꯔꯤ ꯍꯥꯏꯒꯦ ꯉꯁꯤꯗꯤ ꯏꯕꯥꯅꯤꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯉꯁꯤꯗꯤ ꯃꯪꯐꯥꯎꯅꯒꯗꯧꯔꯦ ꯃꯈꯣꯏꯗꯥꯗ ꯄꯨꯝꯅꯃꯛꯁꯦ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯥꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯖꯕ ꯑꯃꯗꯤ ꯑꯁꯨꯝ ꯂꯩꯔꯤ ꯍꯥꯏꯌꯨ ꯅꯍꯥꯛꯀꯤ ꯀꯔꯤ ꯆꯤꯡꯅꯕꯅꯣ ꯃꯈꯣꯏꯗꯥꯗꯒꯤ ꯃꯪꯂꯥꯟꯗ ꯑꯔꯪꯕ ꯊꯋꯥꯟ ꯑꯃꯅ ꯑꯩꯒꯤ ꯄꯤꯕꯨꯛꯅꯨꯡꯁꯤꯗ ꯆꯪꯗꯨꯅ ꯃꯔꯨ ꯏꯍꯨꯜ ꯇꯝꯂꯛꯀꯦ ꯍꯥꯏꯗꯨꯅ ꯅꯅꯥꯎ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯕꯤꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯁꯦꯡꯅꯃꯛ ꯑꯩꯍꯥꯛ ꯉꯁꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯒꯗꯧꯔꯤ ꯈꯣꯏꯌꯨꯝ ꯃꯥꯅ ꯁꯥꯏꯌꯣꯟꯕ ꯏꯆꯥ ꯑꯣꯏꯔꯕꯗꯤ ꯈꯣꯏꯌꯨꯝꯅ ꯇꯥꯏꯕꯪ ꯃꯤꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯒꯅꯤ ꯃꯤꯄꯥꯏꯗꯕ ꯉꯝꯗꯦꯌꯦ ꯅꯅꯥꯎꯗꯤ ꯅꯨꯄꯤ ꯑꯗꯨꯛ ꯂꯨꯅ ꯈꯟꯖꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯊꯋꯥꯟꯃꯤꯆꯥꯛꯅ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯕꯨ ꯎꯔꯨꯕꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯀꯌꯥ ꯄꯥꯎꯗꯝꯖꯈꯤꯕꯅꯤ ꯃꯗꯨꯗ ꯑꯩꯒꯤ ꯑꯋꯥꯕꯕꯨ ꯎꯕꯤꯗꯨꯅ ꯈꯣꯏꯌꯨꯝ ꯃꯥꯅ ꯁꯥꯏꯌꯣꯟ ꯇꯧꯗꯨꯅ ꯎꯍꯟꯕꯤꯕ ꯑꯣꯏꯒꯅꯤ ꯇꯥꯏꯕꯪ ꯑꯣꯏꯅ ꯄꯣꯛꯂꯕ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯈꯣꯏꯌꯨꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯅꯨꯡꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯍꯧꯈꯤ ꯏꯕꯦꯅꯨꯡꯁꯤ ꯉꯁꯤꯗꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯇꯝ ꯀꯨꯏꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯨꯗ꯭ꯔꯕ ꯏꯕꯦꯅꯨꯡꯁꯤ ꯑꯃꯗꯤ ꯏꯕꯣꯆꯧꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯏꯕꯣꯆꯧꯕꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯄꯨꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯝꯃꯤ ꯑꯃꯗꯤ ꯈꯨꯔꯨꯝꯖꯔꯝꯃꯤ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯏꯕꯣꯆꯧꯕ ꯑꯃꯗꯤ ꯏꯕꯦꯅꯨꯡꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯦꯗꯣ ꯅꯨꯡꯁꯤꯔꯕ ꯃꯆꯥꯒꯤ ꯃꯇꯧꯗ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦꯗꯣ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯣꯆꯧꯕꯒꯤ ꯃꯆꯥ ꯇꯣꯝꯊꯤꯟꯅ ꯃꯄꯥ ꯃꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯕꯥꯕꯥ ꯉꯁꯤꯗꯤ ꯅꯆꯥ ꯑꯋꯥꯡꯒꯤ ꯊꯣꯏꯅꯨꯈꯣꯏ ꯄꯤꯕꯥꯈꯣꯏ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯔꯤꯕ ꯑꯁꯤꯒꯤ ꯈꯣꯏꯌꯨꯝꯃꯥꯕꯨ ꯈꯨꯔꯨꯝꯅꯕ ꯑꯋꯥꯡꯒꯤ ꯈꯨꯟꯗꯣꯟꯒꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯊꯤꯔꯨꯅꯤ ꯍꯥꯏ ꯑꯩꯁꯨ ꯌꯥꯎꯖꯔꯨꯒꯦꯕ ꯏꯕꯣꯆꯧꯕꯅ ꯏꯆꯥꯕꯨ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯀꯠꯅꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯊꯤꯔꯨꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯁꯤꯂꯝꯅꯤꯅ ꯆꯠꯆꯔꯨꯔꯣ ꯏꯕꯦꯅꯨꯡꯁꯤꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯒꯦ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯑꯁꯨꯝꯅ ꯇꯣꯝꯊꯤꯜ ꯊꯣꯏꯅꯨ ꯄꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯍꯩ ꯂꯩ ꯍꯦꯛꯄ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯣꯏꯅꯨ ꯄꯤꯕ ꯑꯃꯗꯤ ꯇꯣꯝꯊꯤꯜ ꯃꯈꯣꯏ ꯑꯍꯨꯝ ꯑꯋꯥꯡ ꯈꯨꯟꯗꯣꯟꯒꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦꯗꯣ ꯊꯣꯏꯅꯨꯅ ꯄꯤꯕꯥ ꯇꯣꯝꯊꯤꯜ ꯌꯦꯡꯉꯣ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯁꯤꯡꯁꯦ ꯑꯗꯣ ꯍꯩꯁꯤꯡꯁꯤꯗꯤ ꯎꯊꯛꯇ ꯄꯥꯟꯕꯅꯤꯅ ꯅꯈꯣꯏ ꯑꯅꯤꯅ ꯍꯦꯛꯂꯣ ꯑꯗꯨꯒ ꯂꯩꯁꯤꯡꯁꯤꯅ ꯑꯩꯅ ꯍꯦꯛꯂꯒꯦꯀꯣ ꯄꯤꯕꯥꯅ
ꯍꯣꯏ ꯍꯣꯏ ꯑꯩꯗꯤ ꯏꯁꯥ ꯀꯟꯕꯅꯤꯅ ꯎꯖꯥꯎꯁꯤꯡꯁꯦ ꯀꯥꯗꯨꯅ ꯅꯪꯅ ꯄꯥꯝꯕ ꯍꯩ ꯃꯈꯩ ꯑꯩꯅ ꯂꯣꯏ ꯍꯦꯛꯄꯤꯗꯣꯏꯅꯤ꯫ ꯄꯤꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯊꯤꯟ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯊꯧꯁꯥꯗ ꯃꯥꯒꯤ ꯍꯦꯛꯐꯝ ꯊꯣꯛꯄ ꯍꯩꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯍꯦꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯅꯨꯅ ꯄꯤꯕꯥ ꯑꯃꯗꯤ ꯇꯣꯝꯊꯤꯟꯕꯨ ꯀꯧꯔꯛꯏ꯫ ꯄꯤꯕꯥ, ꯇꯣꯝꯊꯤꯟ, ꯑꯩꯗꯤ ꯂꯩ ꯍꯦꯛꯄ ꯂꯣꯏꯔꯦ, ꯅꯈꯣꯏꯗꯤ ꯍꯩ ꯍꯦꯛꯄ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯄꯤꯕꯥꯅ ꯊꯣꯏꯅꯣ, ꯑꯩꯗꯤ ꯑꯩꯅ ꯄꯨꯔꯛꯄ ꯄꯣꯂꯥꯡꯁꯦ ꯊꯟꯅ ꯍꯩꯁꯤꯡ ꯍꯦꯛꯂꯦ, ꯇꯨ ꯌꯦꯡꯉꯣ ꯍꯩ ꯃꯌꯥꯝꯁꯦ ꯐꯖꯕ꯭ꯔꯥ? ꯐꯖꯩ ꯄꯤꯕꯥ, ꯑꯩꯗꯤ ꯄꯥꯝꯗꯦ, ꯂꯥꯏꯗ ꯀꯠꯀꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯄꯥꯝꯂꯕꯁꯨ ꯍꯣꯔꯦꯟ ꯀꯠꯄ ꯂꯣꯏꯔꯒ ꯏꯃꯥ ꯃꯥꯏꯕꯤꯗꯒꯤ ꯂꯧꯔꯛꯁꯤ꯫ ꯇꯣꯝꯊꯤꯟꯗꯤ ꯃꯥꯗꯤ ꯎꯗꯦ, ꯀꯔꯣꯝ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯈꯪꯗꯦꯗ, ꯑꯩꯅ ꯎꯖꯥꯎꯁꯤꯡꯁꯦ ꯀꯥꯗꯨꯅ ꯍꯩ ꯍꯦꯛꯏ, ꯃꯥꯅ ꯑꯅꯦꯝꯕꯗ ꯄꯥꯟꯕ ꯍꯩ ꯍꯦꯛꯍꯧꯕꯅꯦ꯫ ꯍꯥꯏꯅꯔꯤꯀꯥꯟꯁꯤꯗ ꯂꯥꯛꯂꯦꯗꯣ, ꯀꯔꯤ ꯍꯩꯕ ꯍꯦꯛꯂꯤꯕꯅꯣ? ꯇꯣꯝꯊꯤꯟꯅ ꯄꯤꯕꯥ, ꯊꯣꯏꯅꯣ, ꯅꯈꯣꯏ ꯑꯅꯤꯗꯤ ꯍꯩ ꯂꯩ ꯍꯦꯛꯄ ꯂꯣꯏꯔꯕꯣꯏ? ꯁꯦ ꯑꯩꯅ ꯍꯦꯛꯂꯛꯄ ꯍꯩꯅꯦ꯫ ꯊꯣꯏꯅꯣ, ꯁꯦ ꯅꯪꯅ ꯄꯥꯝꯖꯕ ꯊꯔꯣ ꯊꯝꯕꯥꯜꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯂꯩꯀꯣꯜꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯝꯃꯤ, ꯃꯐꯝꯗꯨꯗ ꯊꯔꯣ ꯊꯝꯕꯥꯜꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯁꯥꯠꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯍꯜ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ, ꯑꯩꯅ ꯑꯍꯜꯗꯨꯗ ꯍꯥꯏꯖꯗꯨꯅ ꯍꯦꯛꯂꯛꯄꯅꯤ꯫ ꯐꯖꯗ꯭ꯔꯥ? ꯊꯣꯏꯅꯨꯅ ꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯌꯦ, ꯅꯪꯅ ꯍꯦꯛꯂꯛꯂꯤꯕ ꯍꯩꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯐꯖꯩ, ꯂꯣꯏꯅ ꯃꯨꯜꯂꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ? ꯊꯣꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯕꯥ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯇꯣꯝꯊꯤꯟꯕꯨ ꯄꯤꯕꯥꯅ ꯀꯂꯛꯃꯤꯍꯧꯏ꯫ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯅꯗꯤ ꯅꯣꯡꯃꯇꯁꯨ ꯐꯠꯇꯕ ꯈꯜꯂꯨꯗꯦ꯫ ꯑꯃꯨꯛꯁꯨ ꯄꯤꯕꯥꯅ ꯊꯣꯏꯅꯨꯒꯗ ꯂꯣꯏꯅꯖꯅꯤꯡꯉꯤ, ꯇꯤꯟꯅꯖꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯅꯗꯤ ꯇꯣꯝꯊꯤꯟꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯖꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯀꯌꯥꯁꯤꯅ ꯄꯤꯕꯥꯅ ꯍꯦꯟꯅ ꯇꯣꯝꯊꯤꯟꯕꯨ ꯁꯥꯎꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯩ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯍꯟꯅꯔꯛꯂꯦ꯫ ꯃꯌꯨꯝ ꯆꯪꯅꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯅꯈ꯭ꯔꯦ꯫ ꯑꯃꯗꯤ ꯍꯦꯛꯂꯛꯂꯤꯕ ꯍꯩ ꯂꯩꯁꯤꯡꯗꯨ ꯄꯨꯗꯨꯅ ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯄꯥ ꯏꯃꯥꯕꯨ ꯊꯧꯅꯤꯖꯔꯨꯔꯦ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯈꯣꯡꯂꯩ ꯀꯅꯥꯅꯕꯨ ꯈꯥꯝꯕ ꯉꯝꯂꯨꯒꯅꯤ? ꯍꯧꯖꯤꯛꯇꯤ ꯇꯣꯝꯊꯤꯟ ꯆꯥꯎꯕ ꯁꯥꯔꯩ ꯐꯥꯔꯗꯨꯅ ꯋꯥꯖꯔꯛꯂꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯆꯥꯒꯤ ꯍꯥꯏꯕ ꯏꯟꯕ, ꯃꯃꯥ ꯃꯄꯥ ꯅꯤꯡꯕ, ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯀꯌꯥꯗꯨ ꯎꯔꯒ ꯉꯁꯤꯗꯤ ꯏꯕꯣꯆꯧꯕ ꯑꯃꯗꯤ ꯏꯕꯦꯟꯅꯨꯡꯁꯤ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ ꯑꯃꯗꯤ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝ, ꯅꯨꯃꯤꯠꯅ ꯀꯣꯔꯤ ꯆꯦꯜꯂꯕ ꯀꯣꯔꯧ ꯃꯥꯁꯨ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏ, ꯅꯣꯡꯖꯥꯕꯤ ꯃꯥꯅ ꯑꯃꯪꯕ ꯅꯣꯡꯍꯧꯕꯨ ꯆꯥꯊꯣꯛꯂꯒꯦ ꯃꯇꯥꯒꯨꯝ ꯄꯨꯝꯉꯥꯡ ꯉꯥꯡꯅ ꯁꯟꯗꯣꯔꯛꯄ, ꯃꯥꯂꯪꯕ ꯃꯥꯅ ꯂꯤꯔꯤ ꯁꯥꯍꯨꯝꯂꯤꯕ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕ ꯎꯄꯥꯜ ꯃꯥꯁꯨ ꯍꯥꯏꯅ ꯍꯨꯝꯅ ꯖꯒꯣꯏ ꯁꯥꯕꯒꯨꯝ ꯅꯣꯝ ꯅꯣꯝꯅ ꯁꯥꯍꯨꯝꯂꯛꯂꯤ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯊꯣꯏꯅꯨ ꯃꯇꯥ ꯇꯝꯅꯥꯒ ꯂꯣꯏꯅꯅ ꯂꯥꯏꯖꯃꯥꯕꯨ ꯁꯣꯛꯄ ꯂꯥꯛꯂꯤ꯫ ꯊꯣꯏꯅꯨꯒꯤ ꯅꯨꯡꯗꯨ ꯌꯩꯔꯤꯕꯤ ꯁꯝꯂꯥꯡ ꯁꯦꯡꯇꯛ ꯇꯧꯕꯤ ꯈ꯭ꯋꯥꯡꯗ ꯂꯥꯏꯖꯃꯥꯕꯨ ꯍꯥꯞꯂꯤꯕ ꯄꯨꯂꯥꯡ ꯃꯥꯅ ꯇꯥꯡꯖꯔꯤ꯫ ꯑꯃꯨꯛꯁꯨ ꯅꯥꯄꯒꯤ ꯅꯥꯆꯣꯝꯅ ꯇꯥꯡꯖꯔꯤ꯫ ꯇꯊꯛꯄꯤ ꯃꯤꯁꯅꯥꯅ ꯑꯎꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯁꯨꯝꯍꯠꯄꯤꯅꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯅꯨꯒꯤ ꯃꯇꯧ ꯎꯖꯔꯒ ꯄꯤꯕꯥ ꯋꯥꯈꯜ ꯃꯑꯣꯟ ꯈꯟ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯆꯔꯤ꯫ ꯊꯣꯏꯅꯨꯁꯦ ꯀꯌꯥꯗ ꯅꯤꯡꯊꯤꯔꯤꯕ, ꯃꯥꯒꯤ ꯆꯤꯡꯂꯧ ꯎꯔꯒ ꯉꯥꯎꯔꯣꯏꯗꯕ ꯄꯥꯈꯪ ꯀꯅꯥꯕꯨ ꯂꯩꯔꯤꯒꯕ? ꯃꯥ ꯑꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄ, ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯆꯨꯝꯂꯤꯗꯔꯥ? ꯄꯥꯈꯪꯅ ꯂꯩꯁꯥ ꯅꯨꯡꯁꯤꯕꯕꯨ ꯀꯔꯤ ꯆꯨꯝꯕ, ꯀꯔꯤ ꯂꯥꯟꯕ? ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯀꯔꯤꯒꯤ ꯁꯣꯟꯊꯔꯨꯒꯅꯤ? ꯉꯁꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯄꯥꯈꯪ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯨꯝꯕ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯂꯨꯒꯦ꯫ ꯑꯁꯤ ꯈꯟꯅ ꯄꯤꯕꯥ ꯊꯣꯏꯅꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯏ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯝꯊꯤꯟ ꯃꯈꯨꯠꯇ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯀꯌꯥ ꯄꯥꯏꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ꯫ ꯊꯣꯏꯅꯨ ꯇꯣꯝꯊꯤꯟ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯄꯤꯕꯥ ꯁꯥꯎꯅ ꯂꯣꯟꯅ ꯌꯦꯡꯂꯤ꯫ ꯇꯣꯝꯊꯤꯟ ꯊꯣꯏꯅꯨꯒꯤ ꯅꯥꯛꯇ ꯆꯪꯗꯨꯅ ꯊꯣꯏꯅꯣ, ꯏꯁꯤꯡ ꯁꯣꯛꯂꯝꯂꯤꯔꯥ? ꯁꯦ ꯅꯪꯒꯤ ꯊꯔꯣ ꯊꯝꯕꯥꯜ꯫ ꯑꯩꯃꯥ ꯇꯣꯝꯊꯤꯟ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯊꯝꯕꯥꯜꯁꯤꯗꯤ, ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤ? ꯀꯩꯅꯣ ꯅꯈꯣꯡ ꯅꯈꯨꯠꯁꯨ ꯂꯩꯈꯣꯝ ꯉꯥꯛꯇ? ꯇꯣꯝꯊꯤꯟꯅ ꯉꯁꯤꯗꯤ ꯃꯅꯤꯡ ꯈꯨꯔꯥꯃꯥꯏꯅꯧ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯁꯦꯡꯕ ꯌꯥꯎꯔꯨꯕꯅꯤ꯫ ꯂꯩꯁꯤꯡꯁꯤꯕꯨꯗꯤ ꯑꯩꯅ ꯄꯥꯠꯇꯒꯤ ꯍꯦꯛꯂꯨꯕꯅꯤ, ꯅꯪꯅ ꯉꯔꯥꯡ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯗ꯫ ꯑꯗꯣ ꯅꯪ ꯄꯥꯝꯗ꯭ꯔꯕꯣ? ꯇꯝꯅꯥꯅ ꯍꯣ ꯀꯩꯒꯤ ꯄꯥꯝꯂꯣꯏꯗꯧꯔꯤꯅꯣ ꯇꯣꯝꯊꯤꯟ, ꯅꯪꯒꯤꯁꯤꯕꯨ ꯑꯩꯒꯤꯗꯤ ꯁꯔꯨꯛ ꯌꯥꯎꯗꯕ꯭ꯔꯣ? ꯊꯣꯏꯅꯨ ꯈꯛꯇꯒꯤ ꯂꯩꯔꯥꯡꯂꯣ? ꯇꯝꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯇꯣꯝꯊꯤꯟꯅ ꯀꯔꯤꯁꯨ ꯈꯟꯗ ꯁꯠ ꯈꯨꯝꯂꯛꯏ꯫ ꯍꯣ ꯇꯝꯅꯥ ꯏꯕꯦꯝꯃ, ꯅꯪꯗꯤ ꯉꯔꯥꯡꯁꯨ ꯊꯦꯡꯅꯗꯦꯗꯣ, ꯉꯔꯥꯡ ꯊꯣꯏꯅꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯍꯦꯛꯂꯨꯕꯅꯤ, ꯀꯔꯤꯒꯤ ꯅꯪꯅ ꯂꯧꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯑꯩꯅꯗꯤ ꯈꯣꯡꯈꯨꯠ ꯑꯃꯣꯠꯄꯁꯤ ꯐꯥꯎ ꯆꯥꯝꯗꯈꯩ
ꯃꯥꯒꯤ ꯂꯩ ꯄꯨꯔꯛꯂꯒ ꯀꯩꯝꯇ ꯍꯥꯏꯗꯦꯅꯦ ꯊꯣꯏꯅꯨ ꯍꯥꯏꯕꯤ ꯄꯨꯛꯐꯠꯇꯕꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯅꯤ ꯑꯩꯅ ꯃꯥꯒꯤ ꯂꯩ ꯍꯦꯛꯄꯤꯔꯛꯏꯁꯦ ꯅꯣꯡꯃꯇ ꯊꯥꯒꯠꯄꯤꯗꯦ ꯇꯝꯅꯥ ꯁꯦ ꯂꯩꯁꯦ ꯅꯪ ꯂꯧꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟ ꯆꯠꯀꯦ ꯇꯧꯏ ꯇꯣꯝꯊꯤꯟ ꯆꯠꯈ꯭ꯔꯅꯤ ꯄꯥꯈꯠꯅ ꯊꯣꯏꯅꯨꯅ ꯁꯠ ꯀꯧꯔꯛꯏ ꯇꯣꯝꯊꯤꯟ ꯉꯥꯏꯈꯨꯑꯣ ꯅꯪꯅ ꯍꯦꯛꯂꯛꯄ ꯂꯩꯕꯨ ꯑꯩꯅ ꯂꯧꯗꯕ ꯃꯤꯀꯨꯞ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯣ ꯅꯪꯒꯤ ꯂꯩ ꯍꯦꯛꯃꯜꯗꯤ ꯍꯌꯦꯡ ꯈꯣꯡꯅꯥꯡ ꯃꯈꯣꯡꯒꯤ ꯏꯅꯦꯒꯤ ꯄꯣꯠꯐꯝꯗꯒꯤ ꯆꯤꯅꯤ ꯍꯩꯉꯥꯟ ꯂꯩꯔꯒꯦ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯩꯈꯣꯏ ꯉꯥꯏꯔꯝꯒꯦ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯇꯣꯝꯊꯤꯜ ꯅꯣꯛꯐꯦꯠ ꯇꯧꯏ ꯍꯥꯏꯐꯦꯠ ꯂꯩꯗꯨꯅ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤ ꯇꯣꯝꯊꯤꯟ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯊꯣꯏꯅꯨ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯑꯃꯨꯛꯁꯨ ꯇꯣꯝꯊꯤꯟꯅ ꯄꯤꯔꯝꯂꯤꯕ ꯂꯩꯁꯤꯡꯗꯨ ꯄꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯁꯤꯡꯗꯨꯕꯨ ꯌꯦꯡꯂꯤ ꯁꯣꯝꯗꯅ ꯇꯣꯝꯊꯤꯜ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯃꯇꯧ ꯂꯣꯟꯅ ꯌꯦꯡꯂꯤꯕ ꯄꯤꯕꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯄꯤꯕꯥꯅ ꯑꯣ ꯃꯤꯁꯤꯡꯁꯦ ꯅꯨꯄꯤ ꯃꯥꯡꯗ ꯊꯧꯅꯥ ꯌꯥꯝꯅ ꯐꯅꯔꯕꯣꯏ ꯄꯤꯕꯥ ꯑꯩꯒꯤ ꯑꯅꯤꯡꯕꯗ ꯌꯦꯜꯂꯛꯀꯦ ꯈꯜꯂꯕꯗꯤ ꯃꯄꯨꯟꯁꯤꯁꯦ ꯈꯪꯉꯨ ꯊꯛꯇ ꯀꯦꯝꯕ ꯇꯥꯔꯦꯗꯣ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯃꯥꯅ ꯌꯦꯠꯇꯨꯅꯇ ꯂꯥꯛꯈꯤꯕ ꯈꯪꯒꯅꯤꯗꯣ ꯄꯤꯕꯥ ꯑꯩꯒꯤ ꯃꯒꯨꯟ ꯈꯪꯍꯟꯕ ꯇꯥꯔꯦꯗꯣ ꯑꯁꯨꯝꯅ ꯄꯤꯕꯥꯒꯤ ꯊꯃꯣꯏꯗ ꯇꯣꯝꯊꯤꯟꯕꯨ ꯁꯤꯡꯗꯨꯅ ꯐꯠꯇ ꯂꯧꯁꯤꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯄꯥꯎ ꯑꯃ ꯂꯥꯛꯂꯝꯃꯤ ꯇꯥꯎ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯈꯨꯜꯒꯤ ꯆꯤꯗꯥꯏꯗ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯑꯁꯤꯗ ꯀꯔꯤ ꯖꯤꯕꯅꯣ ꯈꯪꯗꯕ ꯁꯥ ꯑꯃ ꯊꯣꯛꯇꯨꯅ ꯆꯤꯡ ꯑꯁꯤꯗ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯎꯃꯪ ꯑꯁꯤꯗ ꯏꯟꯖꯥꯡ ꯍꯦꯛꯄ ꯆꯠꯆꯕ ꯈꯨꯟꯖꯥ ꯀꯌꯥꯕꯨ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕ ꯑꯃꯗꯤ ꯑꯁꯤ ꯑꯅꯥ ꯐꯥꯎꯕ ꯌꯥꯎꯍꯜꯂꯛꯂꯤ ꯅꯤꯡꯊꯧ ꯂꯥꯟꯃꯤ ꯀꯌꯥ ꯆꯠꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯊꯤꯕꯗꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯂꯩꯕꯥꯛꯁꯤꯒꯤ ꯑꯃꯥꯏꯕꯤ ꯇꯥꯟꯅꯕꯗꯁꯨ ꯀꯔꯤꯅꯣ ꯈꯪꯕ ꯉꯝꯗ꯭ꯔꯦꯗꯣ ꯈꯨꯜꯁꯤꯒꯤ ꯑꯋꯥꯕꯁꯤꯕꯨ ꯀꯟꯕ ꯉꯝꯕ ꯊꯧꯅꯥ ꯐꯕ ꯃꯤꯑꯣꯏꯗ ꯅꯤꯡꯊꯧꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯒꯅꯤ ꯍꯥꯏꯔꯤꯌꯦ ꯈꯨꯟꯖꯥꯁꯤꯡꯕꯨ ꯀꯟꯕꯗ ꯑꯗꯣꯝꯒꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯔꯤꯌꯦ ꯇꯥꯎ ꯂꯩꯕꯥꯛꯀꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯨ ꯌꯥꯝꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯝꯃꯤ ꯈꯨꯜ ꯃꯤꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯑꯁꯤ ꯑꯅꯥ ꯑꯁꯨꯝ ꯌꯥꯎꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕꯁꯨ ꯑꯣꯏꯅꯔꯤ ꯈꯨꯜ ꯃꯤꯌꯥꯝꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯍꯤꯡꯕꯒꯤ ꯃꯐꯝ ꯑꯣꯏꯖꯔꯤꯕ ꯆꯤꯡꯅꯤ ꯃꯐꯝꯁꯤꯗꯒꯤ ꯏꯟꯖꯥꯡ ꯍꯦꯛꯂꯒ ꯁꯤꯡ ꯆꯟꯖꯔꯒ ꯂꯥꯏꯔꯕ प्रजा ꯀꯌꯥꯒꯤ ꯍꯤꯡꯅꯕꯒꯤ ꯎꯄꯥꯏ ꯑꯣꯏꯖꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯄꯥꯎꯁꯦ ꯇꯥꯕꯗ ꯇꯣꯝꯊꯤꯟ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯉꯝꯂꯝꯗꯦ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯒꯤ ꯌꯥꯊꯪ ꯑꯃꯇꯪ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕꯁꯦ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯛꯏ ꯑꯁꯨꯝ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯥ ꯕꯥꯕꯥ ꯂꯩꯕꯥꯛꯀꯤ ꯑꯁꯤ ꯌꯧꯅ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯅꯆꯥ ꯑꯩ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯤ ꯅꯆꯥꯕꯨ ꯌꯥꯊꯪ ꯄꯤꯅꯕꯤꯔꯣ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯅ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯅꯆꯥ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯤ ꯈꯨꯜ ꯃꯤꯌꯥꯝꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯆꯤꯡꯁꯤꯗ ꯑꯩꯈꯣꯏ ꯈꯨꯜ ꯃꯤꯌꯥꯝꯅ ꯆꯠꯄ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯝ ꯇꯧꯒꯅꯤ ꯏꯃꯥ ꯕꯥꯕꯥ ꯅꯆꯥꯕꯨ ꯌꯥꯊꯪ ꯄꯤꯅꯕꯤꯔꯣ ꯒꯕꯥ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯏꯕꯦꯅꯨꯡꯁꯤ ꯑꯃꯗꯤ ꯏꯕꯣꯆꯧꯕ ꯍꯥꯏꯐꯝ ꯈꯪꯗꯦ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯂꯩ ꯑꯃꯗ ꯄꯣꯛꯆꯕ ꯃꯆꯥꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯈꯟꯕꯗ ꯄꯥꯈꯠꯆꯩ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯈꯥꯡ ꯀꯟꯕ ꯃꯆꯥꯒꯤ ꯃꯕꯨꯛ ꯈꯪꯕꯅꯤꯅ ꯈꯥꯝꯂꯨꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯨ ꯃꯈꯜꯂꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯏꯕꯣꯆꯧꯕ ꯇꯞꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯏꯄꯥꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯂꯁꯤꯒꯦ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝ ꯌꯦꯡꯖꯔꯤꯕ ꯏꯆꯥꯅꯤ ꯁꯥꯊꯤꯈ꯭ꯔꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯂꯧꯕ ꯉꯝꯂꯤꯕ ꯖꯤꯕꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯒꯦ ꯍꯥꯏꯔꯕꯗ ꯀꯔꯝꯕ ꯃꯄꯥ ꯃꯃꯥꯅ ꯃꯆꯥꯕꯨ ꯍꯦꯛꯇ ꯆꯠꯂꯣ ꯍꯥꯏꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯏꯕꯦꯅꯨꯡꯁꯤꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯂꯥꯟꯃꯤ ꯀꯌꯥꯅ ꯊꯤꯕꯗ ꯐꯪꯗ꯭ꯔꯕ ꯂꯥꯟꯊꯦꯡꯅꯕ ꯉꯝꯗ꯭ꯔꯕ ꯖꯤꯕꯗꯨꯕꯨ ꯇꯅꯧꯔꯤꯕ ꯏꯆꯥꯅ ꯀꯔꯝ ꯂꯝꯕꯥ ꯄꯥꯒꯅꯤ ꯏꯃꯥ ꯕꯥꯕꯥ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯟꯊꯔꯤꯕꯅꯣ ꯄꯣꯛꯂꯕꯗꯤ ꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯇꯣꯟꯗꯨꯅ ꯂꯩꯔꯕ ꯂꯝꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯅꯆꯥ ꯑꯩꯅ ꯂꯩꯕꯥꯛꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯁꯨ ꯆꯪꯅ ꯂꯥꯏꯔꯩꯕꯥꯛ ꯌꯧꯕ ꯉꯝꯖꯒꯗꯧꯔꯤꯕꯅꯤ ꯏꯃꯥ ꯄꯥꯕꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯁꯣꯏꯗꯅ ꯅꯆꯥꯅ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯄꯁꯨ ꯉꯝꯒꯅꯤꯌꯦ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯃꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯁꯅꯨ ꯈꯟꯅ ꯏꯕꯣꯆꯧꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯣ ꯏꯆꯥꯅ ꯑꯋꯥꯕ ꯇꯥꯔꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕ ꯉꯝꯖꯔꯣꯀꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯇꯣꯝꯊꯤꯟ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯃꯥ ꯃꯄꯥꯕꯨ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯗꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯒ ꯅꯨꯡꯉꯥꯏꯅ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯈꯤꯔꯝꯃꯤ ꯅꯣꯡ ꯉꯥꯜꯂꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯏꯕꯦꯅꯨꯡꯁꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯩꯔꯥ ꯃꯦꯡꯀ꯭ꯔꯣꯛ ꯀꯥꯡꯗꯨꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯊꯧꯅꯤꯖꯩ ꯍꯤꯡꯒꯣꯜ ꯆꯪꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯤꯔꯨꯗꯨꯅ
ꯃꯆꯥꯒꯤ ꯆꯥꯛꯉꯟ ꯊꯣꯡꯕꯤꯔꯤ ꯃꯆꯥꯕꯨ ꯆꯥꯛ ꯄꯤꯖꯕꯤꯔꯤ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯆꯥꯖꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯌꯣꯝꯁꯨ ꯌꯣꯝꯕꯤꯔꯤ ꯇꯣꯝꯊꯤꯜꯁꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯈꯣꯏꯔꯨꯝꯖꯔꯒ ꯃꯄꯥ ꯃꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯒ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯃꯤꯌꯥꯝ ꯇꯤꯜꯂꯤ ꯈꯨꯜ ꯅꯨꯄꯥ ꯈꯔ ꯆꯤꯡ ꯑꯗꯨꯗ ꯆꯠꯅꯕ ꯃꯈꯣꯏ ꯅꯨꯄꯥ 10ꯃꯨꯛꯁꯨ ꯂꯩꯔꯝꯃꯤ ꯇꯣꯝꯊꯤꯟꯁꯨ ꯂꯥꯛꯄ ꯎꯕꯗ ꯈꯨꯟꯒꯤ ꯑꯍꯜꯁꯤꯡꯁꯨ ꯍꯔꯥꯎꯖꯩ ꯇꯣꯝꯊꯤꯜꯒꯤ ꯃꯊꯧꯅꯥ ꯈꯪꯕꯅ ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥꯁꯥ ꯏꯅꯥꯎꯁꯥ ꯅꯈꯣꯏ ꯊꯧꯅꯥ ꯐꯕ ꯅꯍꯥꯁꯤꯡ ꯊꯣꯔꯛꯇꯨꯅ ꯈꯨꯜꯁꯤꯒꯤ ꯑꯋꯥꯕꯁꯤꯡꯁꯦ ꯀꯪꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ ꯀꯌꯥꯗ ꯆꯥꯎꯊꯣꯛꯆꯩ ꯈꯨꯜꯁꯤꯒꯤ ꯈꯨꯟꯖꯥꯅꯤ ꯍꯥꯏꯕꯗ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯇꯦꯛꯇ ꯀꯥꯏꯗ ꯃꯐꯝꯁꯤꯗ ꯌꯧꯔꯛꯎꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯆꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯣꯏꯅꯨ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯒꯤ ꯏꯅꯦꯒꯤ ꯄꯣꯠꯐꯝꯗ ꯇꯣꯝꯊꯤꯜ ꯂꯥꯛꯄ ꯉꯥꯏꯖꯔꯤ ꯃꯇꯥ ꯇꯥꯝꯅꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡ ꯃꯔꯤ ꯃꯔꯤ ꯂꯥꯛꯄ ꯎꯔꯒ ꯃꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯩ ꯊꯣꯏꯅꯨꯅ ꯇꯥꯝꯅꯥ ꯀꯔꯤꯅꯣ ꯈꯨꯜꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯄꯨꯝꯅꯃꯛꯁꯦ ꯃꯔꯤ ꯃꯔꯤ ꯂꯥꯛꯂꯤꯕꯁꯤꯕꯣ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯇꯣꯝꯊꯤꯟꯁꯨ ꯌꯥꯎꯔꯤꯃꯤ ꯊꯣꯏꯅꯨꯒꯤ ꯃꯇꯧꯗꯨꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯅꯦꯅ ꯑꯁꯨꯝ ꯍꯥꯏꯔꯛꯄꯣꯏ ꯏꯕꯦꯝꯃ ꯊꯣꯏꯅꯨ ꯅꯪꯕꯨ ꯄꯥꯎꯁꯦ ꯀꯔꯤꯃꯇ ꯇꯥꯗ꯭ꯔꯤꯕꯔꯣ ꯈꯨꯜꯒꯤ ꯃꯤ ꯁꯤꯔꯤꯕ ꯆꯤꯡꯗ ꯈꯨꯟꯖꯥ ꯑꯃꯗ ꯆꯪꯕ ꯉꯝꯗ꯭ꯔꯤꯕꯁꯤꯒꯤ ꯊꯧꯅꯥ ꯐꯕ ꯏꯆꯥꯁꯤꯡꯗꯨꯅ ꯀꯔꯤꯅꯣ ꯊꯤꯒꯅꯤ ꯁꯤꯔꯕꯁꯨ ꯆꯪꯂꯕꯁꯨ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯅꯤꯅꯦ ꯍꯥ ꯏꯅꯦ ꯀꯔꯤꯅꯣ ꯏꯅꯦꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯏꯅꯦ ꯍꯩꯉꯥꯟꯗꯨ ꯈꯖꯤꯛꯇ ꯄꯤꯕꯤꯌꯣ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯍꯩꯉꯥꯟ ꯈꯔ ꯄꯨꯗꯨꯅ ꯇꯣꯝꯊꯤꯜꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯤ ꯇꯣꯝꯊꯤꯟ ꯁꯤ ꯅꯪꯒꯤ ꯍꯩꯉꯥꯟ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ ꯅꯍꯥꯛ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯎꯀꯣ ꯇꯣꯝꯊꯤꯟ ꯉꯁꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯅ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯇꯨꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯅꯪꯒꯤ ꯁꯛꯇꯝ ꯎꯔ ꯃꯇꯝꯁꯤꯗ ꯆꯤꯟꯕꯥꯜ ꯂꯥꯟꯅ ꯋꯥꯍꯩ ꯃꯇ ꯍꯥꯏꯉꯝꯗ꯭ꯔꯦ ꯊꯣꯏꯅꯣ ꯅꯪꯒꯤ ꯆꯤꯟꯕꯥꯜ ꯂꯥꯟ ꯉꯝꯗ꯭ꯔꯕ ꯋꯥꯍꯩ ꯀꯌꯥꯗꯣ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ ꯀꯗꯥꯏ ꯅꯪꯒꯤ ꯑꯣꯏꯒꯤ ꯅꯥꯆꯣꯝꯗꯣ ꯄꯥꯈꯪ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯃꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯇꯣ ꯀꯣꯛꯄ ꯑꯣꯏꯖꯔꯣ ꯑꯩꯁꯨ ꯅꯪꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯊꯣꯏꯅꯨ ꯋꯥꯗꯤ ꯉꯥꯡꯗ ꯅꯥꯆꯣꯝꯗꯣ ꯂꯧꯊꯣꯛꯇꯨꯅ ꯇꯣꯝꯊꯤꯟꯗ ꯄꯤ ꯍꯩꯉꯥꯟꯗꯨꯁꯨ ꯄꯤ ꯇꯣꯝꯊꯤꯟ ꯅꯥꯆꯣꯝꯗꯨꯕꯨ ꯂꯧꯗꯨꯅ ꯆꯦꯛꯁꯤꯟꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯇꯨꯅ ꯊꯣꯏꯅꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯗꯨꯅ ꯋꯥꯗꯤ ꯉꯥꯡꯗ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯅꯨꯁꯨ ꯇꯣꯝꯊꯤꯟꯒꯤ ꯃꯥꯏꯀꯩ ꯌꯦꯡꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯊꯣꯏꯅꯨ ꯑꯃꯗꯤ ꯇꯣꯝꯊꯤꯟꯒꯤ ꯃꯇꯧ ꯎꯔꯒ ꯄꯤꯕꯥ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯈꯨꯜꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯄꯤꯕꯥꯁꯨ ꯌꯥꯎꯔꯝꯃꯤ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯑꯐꯕ ꯁꯥꯁꯤꯟꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯦꯝꯅꯔꯒ ꯏꯇꯥꯎ ꯇꯣꯝꯊꯤꯟ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯩꯗ ꯈꯨꯜꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯪꯈꯣꯟꯕꯤ ꯂꯩꯁꯥ ꯃꯥꯅ ꯑꯣꯏꯒꯤ ꯅꯥꯆꯣꯝ ꯄꯤꯔꯛꯂꯕ ꯍꯥꯏꯁꯤꯗꯤ ꯋꯥ ꯂꯣꯏꯔꯦꯅꯦꯀꯣ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯁꯤꯕ ꯆꯪꯕ ꯈꯪꯗ꯭ꯔꯕ ꯈꯣꯡꯆꯠꯁꯤꯗ ꯊꯋꯥꯏꯗꯣ ꯃꯥꯡꯂꯕꯗꯤ ꯁꯥꯒꯠꯆꯔꯤꯕ ꯃꯪꯂꯥꯟ ꯄꯨꯝꯕꯗꯤ ꯈꯪꯎ ꯊꯛꯇ ꯀꯥꯏꯕ ꯇꯥꯕꯅꯤꯅꯦ ꯇꯣꯝꯊꯤꯟꯅ ꯏꯇꯥꯎꯕꯤꯕ ꯁꯤꯕ ꯆꯪꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯄꯨꯟꯁꯤꯒꯤ ꯂꯩꯇꯦꯡꯅꯤ ꯊꯃꯣꯏꯒꯤ ꯃꯔꯤꯅꯤ ꯏꯁꯣꯔ ꯃꯥꯅ ꯇꯝꯕꯤꯔꯝꯂꯤꯕ ꯊꯃꯣꯏꯒꯤ ꯈꯨꯗꯣꯜꯅꯤ ꯅꯨꯖ ꯃꯥꯒꯤ ꯅꯥꯆꯣꯝꯁꯦ ꯊꯃꯣꯏ ꯌꯧꯅ ꯄꯤꯔꯛꯂꯕ ꯅꯥꯆꯣꯝꯅꯤ ꯄꯟꯊꯨꯡ ꯍꯥꯏꯕꯗꯣ ꯑꯩꯒꯤꯗꯤ ꯃꯁꯤꯅꯤ ꯇꯣꯝꯊꯤꯜꯒꯤ ꯃꯣꯡꯍꯥꯗ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝꯗꯣ ꯇꯥꯔꯒ ꯄꯤꯕꯥ ꯍꯦꯟꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯇꯤꯡ ꯐꯨꯗꯣꯛꯄ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯗꯕꯅ ꯇꯨꯃꯤꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡ ꯌꯧꯔꯛꯂꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯈꯨꯜꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯛꯏ ꯏꯅꯥꯎꯁꯥ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯦꯛꯇ ꯂꯩꯕꯁꯨ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯅꯗꯨꯅ ꯆꯠꯅꯁꯤ ꯁꯥꯕꯨ ꯑꯣꯏꯔꯣ ꯃꯤꯕꯨ ꯑꯣꯏꯔꯣ ꯖꯤꯕ ꯑꯗꯣ ꯍꯦꯛ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯊꯦꯡꯅꯔꯤꯕ ꯀꯥꯡꯂꯨꯞꯇꯨꯅ ꯀꯔꯤꯅꯣ ꯄꯥꯝꯕꯩ ꯑꯃ ꯊꯤꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯈꯪꯍꯜꯂꯛꯎꯀꯣ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯅꯔꯤ ꯃꯇꯝꯗꯨꯗ ꯇꯣꯝꯊꯤꯟꯒꯤ ꯀꯥꯡꯂꯨꯞꯇ ꯄꯤꯕꯥꯁꯨ ꯌꯥꯎꯔꯝꯃꯤ ꯄꯤꯕꯥꯗꯤ ꯇꯨꯃꯤꯟ ꯃꯊꯃꯣꯏꯗ ꯅꯣꯛꯆꯩ ꯇꯟꯖꯥ ꯐꯪꯂꯕꯗꯤ ꯇꯣꯝꯊꯤꯟꯕꯨ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯅꯔꯕꯅꯤꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯆꯠꯅꯈ꯭ꯔꯦ ꯇꯣꯝꯊꯤꯜ ꯍꯣꯏ ꯆꯤꯡꯗꯨꯒꯤ ꯃꯅꯨꯡ ꯊꯪꯕ ꯈꯔ ꯁꯨꯛꯅꯃꯝꯂꯕ ꯃꯐꯝꯗꯨꯗ ꯂꯥꯛꯄ ꯇꯥꯔꯝꯃꯤ ꯃꯗꯨꯗꯒꯤ ꯇꯣꯝꯊꯤꯟꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯨꯞꯁꯥ ꯑꯩꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯃꯐꯝꯅꯤꯗꯣ ꯏꯁꯥꯒꯤ ꯈꯨꯠꯂꯥꯏ ꯆꯦꯛꯁꯤꯟꯅ ꯄꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟꯒꯤ ꯀꯥꯡꯂꯨꯞ ꯑꯗꯨ ꯈꯔ ꯃꯝꯕ ꯁꯨꯛꯂꯕ ꯖꯒꯥꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯗ
ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯄꯤꯕꯥ, ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯂꯥꯛꯃꯤꯟꯅꯕ ꯃꯔꯨꯞꯁꯤꯡꯗꯣ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯣ ꯀꯧꯅꯅꯕ ꯄꯤꯕꯥꯅ ꯑꯀꯪꯕ ꯎꯅꯥ ꯈꯔ ꯈꯣꯝꯗꯨꯅ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯥꯛꯂꯤ꯫ ꯃꯩꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨ ꯎꯕꯗꯒꯤ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯁꯥꯋꯩ ꯇꯧꯕꯤ ꯑꯃ ꯄꯤꯕꯥ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯇꯣꯞꯄ ꯃꯥꯏꯀꯩꯗ ꯆꯠꯈꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯗꯨꯅ ꯃꯩꯖꯥꯎ ꯊꯥꯔꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯡ ꯃꯈꯥ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯆꯠꯅꯈꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯗꯨꯅ ꯎꯔꯗꯨꯅ ꯃꯩꯖꯥꯎ ꯊꯥꯔꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯅꯕꯅ ꯃꯈꯣꯏ ꯀꯥꯡꯂꯨꯞ ꯑꯍꯨꯝ ꯑꯗꯨ ꯄꯨꯟꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯆꯥꯎꯔꯦꯜꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯥꯎꯁꯥ, ꯅꯈꯨꯠꯇ ꯈꯨꯠꯂꯥꯏ ꯊꯥꯒꯅꯨ꯫ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯃꯅꯤꯡ ꯊꯪꯕ ꯃꯥꯏꯀꯩꯁꯤꯗꯝꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯆꯪꯁꯤꯟꯒꯗꯕꯅꯤ꯫ ꯂꯥꯛꯑꯣ ꯏꯅꯥꯎꯁꯥ, ꯈꯔ ꯊꯨꯅ ꯆꯪꯁꯤꯟꯁꯤ꯫ ꯑꯇꯩ ꯀꯥꯡꯂꯨꯞ ꯑꯗꯨꯅ ꯐꯒꯅꯤ ꯏꯌꯥꯝꯕ, ꯃꯔꯨꯞꯁꯥ, ꯑꯩꯈꯣꯏ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯥꯡꯂꯁꯦ꯫ ꯁꯣꯝꯗꯅ ꯄꯤꯕꯥꯕꯨ ꯃꯤꯑꯣꯏ ꯁꯥꯋꯩ ꯇꯧꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯄꯤꯕꯥꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯄꯤꯕꯥꯕꯨ ꯐꯥꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯎꯔꯒ ꯑꯇꯩ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯤ꯫ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯉꯤ꯫ ꯄꯤꯕꯥ ꯋꯥꯅ ꯇꯞꯅ, ꯃꯔꯨꯞ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ, ꯀꯟꯕꯤꯌꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯤꯕꯥꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯝꯊꯤꯟ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯕꯗꯨ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟ ꯑꯔꯩꯕ ꯊꯧꯅꯥ ꯈꯣꯝꯖꯤꯟ ꯆꯦꯟꯁꯤꯟꯈꯤ꯫ ꯈꯨꯠꯂꯥꯏꯗꯨ ꯇꯥꯞꯈꯨꯜꯂꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯈꯨꯠꯂꯥꯏꯗꯨꯅ ꯊꯤꯜꯂꯤ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯛꯏ꯫ ꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯇꯣꯝꯊꯤꯟ ꯆꯦꯟꯒꯦ ꯇꯧꯏ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯇꯥꯞ ꯐꯥꯏ꯫ ꯇꯣꯝꯊꯤꯟꯒꯤ ꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯇꯣꯝꯊꯤꯟꯕꯨꯁꯨ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯂꯣꯡꯅ ꯍꯥꯏꯊꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯏ꯫ ꯑꯇꯣꯞꯄ ꯃꯥꯏꯀꯩꯗ ꯆꯠꯅꯈꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯁꯨ ꯊꯨꯡꯂꯔꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯆꯥꯎꯔꯦꯜ ꯆꯦꯟꯁꯤꯟꯗꯨꯅ, ꯏꯅꯥꯎ ꯇꯣꯝꯊꯤꯟ, ꯏꯅꯥꯎ ꯄꯤꯕꯥ, ꯀꯔꯤꯅꯣ ꯅꯈꯣꯏꯅꯤꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯁꯤꯕꯣ? ꯍꯧꯒꯠꯂꯛꯎ, ꯏꯌꯥꯝꯕ ꯅꯈꯣꯏꯒꯤ ꯅꯇꯧꯁꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯈꯨꯜꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯅꯕ ꯏꯅꯥꯎ ꯑꯅꯤꯒꯤ ꯊꯋꯥꯏꯒ ꯁꯤꯟꯅꯕ ꯇꯥꯔꯕ꯭ꯔꯥ? ꯍꯧꯒꯠꯂꯛꯎ꯫ ꯑꯁꯨꯝꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯔꯨꯞꯁꯤꯡꯗꯣ ꯂꯣꯏꯅ ꯀꯞꯄꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ, ꯄꯤꯕꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ, ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯑꯁꯤꯕꯁꯤꯡꯗꯨ ꯎꯔꯒ ꯃꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ, ꯑꯀꯤꯕ ꯀꯌꯥꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯈꯨꯟꯖꯥ ꯅꯨꯄꯥꯁꯤꯡ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯇꯣꯝꯊꯤꯟꯒꯤ ꯅꯥꯛꯇ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯄꯣꯠꯁꯛ ꯑꯍꯨꯝꯈꯛ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯌꯥꯝ ꯄꯨꯝꯉꯛꯏ꯫ ꯑꯍꯥꯟꯕꯗ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯃꯥꯟꯕ ꯑꯃ ꯇꯣꯝꯊꯤꯟ ꯃꯁꯥꯗ ꯆꯪꯈꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯝꯊꯤꯟꯒꯤ ꯑꯁꯣꯛꯄ ꯑꯅꯥꯕ ꯄꯨꯝꯕ ꯃꯥꯡꯈꯤꯗꯨꯅ ꯇꯣꯝꯊꯤꯟ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛꯇꯨꯗ ꯌꯦꯡꯂꯒ ꯈꯨꯔꯨꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝ ꯍꯥꯏꯔꯝꯃꯤ: ꯍꯦ ꯇꯦꯡꯕꯥꯟꯕ ꯃꯄꯨ, ꯅꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯑꯩꯒꯤ ꯏꯇꯥꯎꯄꯤꯕꯥꯒꯤ ꯊꯋꯥꯏꯁꯤꯁꯨ ꯀꯟꯕꯤꯔꯝꯃꯨ꯫ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨꯁꯨ ꯑꯐꯕ ꯊꯋꯥꯏ ꯑꯣꯏꯅ ꯑꯃꯨꯛꯇ ꯍꯤꯡꯍꯟꯕꯤꯈꯣꯕ꯫ ꯇꯣꯝꯊꯤꯟ ꯑꯁꯤ ꯍꯥꯏꯅ ꯈꯨꯔꯨꯝꯕꯗꯒꯤ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯅꯤꯗꯨ ꯄꯤꯕꯥꯒꯤ ꯃꯁꯥꯗ ꯑꯃ, ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯁꯥꯗ ꯑꯃ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯤꯕꯥ ꯍꯧꯒꯠꯂꯤ꯫ ꯄꯤꯕꯥ ꯍꯧꯒꯠꯂꯛꯄ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯕ ꯍꯔꯥꯎꯅꯩ꯫ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯍꯤꯡꯆꯥꯕꯤꯒꯨꯝ ꯑꯣꯏꯔꯝꯕ ꯃꯤꯑꯣꯏ ꯁꯥꯋꯩ ꯃꯥꯂꯪꯕꯤ ꯅꯨꯄꯤꯗꯨ ꯐꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯏꯆꯥ ꯇꯣꯝꯊꯤꯟ, ꯅꯍꯥꯛꯀꯤ ꯅꯄꯥꯜꯅ ꯑꯩꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯃꯄꯣꯛꯇ ꯑꯃꯨꯛ ꯂꯥꯛꯄ ꯉꯝꯖꯔꯦ꯫ ꯑꯩꯍꯥꯛ ꯑꯁꯤ ꯂꯥꯏꯔꯩꯕꯥꯛꯀꯤ ꯊꯣꯡꯉꯥꯛꯄꯤꯅꯤ꯫ ꯑꯩꯕꯨ ꯐꯠꯇꯕ ꯅꯣꯔꯣꯛꯀꯣꯝꯒꯤ ꯂꯥꯏꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯑꯃꯤꯇ꯭ꯔ ꯄꯤꯖꯗꯨꯅ, ꯑꯐꯕ ꯋꯥꯈꯜ ꯀꯥꯎꯍꯟꯗꯨꯅ, ꯐꯠꯇꯕ ꯅꯣꯔꯣꯛꯀꯤ ꯂꯛꯇ ꯇꯤꯟꯗꯨꯅ, ꯐꯠꯇꯕꯗ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅ ꯑꯩꯕꯨ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯐꯠꯇꯕ ꯂꯛꯇꯁꯨ ꯇꯤꯟ ꯉꯝꯗ, ꯑꯐꯕ ꯂꯛꯇꯁꯨ ꯇꯤꯟ ꯉꯝꯗ ꯑꯩ ꯋꯥꯅ ꯂꯦꯟꯈꯤ꯫ ꯑꯁꯨꯝ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇꯕꯅ ꯑꯩ ꯃꯤꯔꯝꯂꯦꯟꯗ ꯂꯣꯟꯅ ꯀꯨꯝꯂꯛꯇꯨꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯦ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯃꯤꯌꯥꯝ ꯄꯨꯝꯕ ꯏꯉꯛꯉꯛꯏ꯫ ꯃꯌꯥꯝꯒꯤ ꯃꯇꯧ ꯎꯔꯒ ꯂꯥꯏꯔꯦꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ: ꯉꯛꯀꯅꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ, ꯑꯩ ꯂꯣꯏꯅ ꯍꯥꯏꯖꯔꯛꯀꯦ꯫ ꯇꯣꯝꯊꯤꯟ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯕꯗ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯋꯥꯟꯂꯤꯁꯤꯡꯗ ꯄꯥꯎꯗꯝꯖꯈꯤ꯫ ꯃꯥꯒꯤ ꯑꯋꯥꯕ ꯀꯌꯥ ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨꯗꯤ ꯑꯣꯏꯅꯤꯡꯕꯇ ꯑꯣꯟꯕꯅꯤꯗꯣ꯫ ꯃꯍꯥꯛꯅ ꯊꯋꯥꯟꯁꯤꯡꯗ ꯄꯥꯎꯗꯝꯖꯈꯤꯕ ꯀꯌꯥꯗꯣ ꯇꯥꯕꯤꯗꯨꯅ
ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯊꯋꯥꯟꯂꯛꯇꯒꯤ ꯊꯋꯥꯟꯃꯤꯆꯥꯛ ꯑꯍꯨꯝ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯆꯪꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯇꯣꯝꯊꯤꯟꯕꯨ ꯃꯤꯇꯝꯈꯤ꯫ ꯇꯣꯝꯊꯤꯟꯕꯨ ꯇꯥꯏꯕꯪ ꯐꯥꯎꯔꯛꯈꯤ꯫ ꯃꯌꯥꯝ ꯄꯨꯝꯕ ꯏꯉꯛꯉꯛꯅ ꯇꯥꯔꯤ꯫ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯎꯔꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯇꯥꯔꯤ꯫ ꯃꯗꯨꯗꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯃꯍꯥꯛꯇꯤ ꯃꯕꯣꯛ ꯑꯍꯨꯝ ꯂꯩꯒꯗꯕ ꯃꯄꯣꯛꯅꯤ꯫ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯐꯪꯂꯕ ꯃꯄꯣꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯑꯅꯤꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯗꯤ ꯑꯩꯍꯥꯛꯇ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯄꯤꯕꯤꯔꯤꯕꯅꯤ꯫ ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥ ꯇꯥꯔꯕꯗ ꯄꯤꯕ ꯃꯃꯥꯡ ꯊꯛꯇ ꯃꯥꯅ ꯇꯣꯝꯊꯤꯟꯕꯨ ꯐꯠꯇꯅ ꯎꯈꯤꯕ, ꯐꯠꯇꯅ ꯈꯟꯈꯤꯕ ꯑꯆꯦꯡꯕ ꯇꯟꯖꯥꯗ ꯇꯣꯝꯊꯤꯟꯕꯨ ꯍꯥꯠꯀꯦ ꯈꯜꯂꯨꯕ ꯀꯌꯥꯗꯨ ꯃꯊꯟꯇ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯄꯤꯕ ꯀꯞꯂꯛꯂꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯏꯇꯥꯎ ꯇꯣꯝꯊꯤꯟ, ꯏꯇꯥꯎꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯤꯡꯍꯟꯕꯤꯔꯦ꯫ ꯅꯇꯥꯎꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯅ ꯏꯇꯥꯎꯕꯨꯗꯤ ꯐꯠꯇꯅꯗ ꯎꯔꯨꯕ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯐꯠꯇ꯭ꯔꯕ ꯅꯇꯥꯎꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯇꯣꯝꯊꯤꯟꯅ "ꯏꯇꯥꯎ, ꯀꯔꯤꯒꯤ ꯏꯇꯥꯎꯅ ꯂꯥꯜꯂꯨꯒꯅꯤ? ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯔꯣꯏꯕ ꯍꯥꯏꯕ ꯃꯄꯣꯛꯅꯤ ꯏꯇꯥꯎ꯫ ꯍꯤꯡꯂꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯏꯇꯥꯎ." ꯇꯣꯝꯊꯤꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯄꯨꯝꯕ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯇꯣꯝꯊꯤꯟꯒꯤ ꯅꯣꯂꯨꯛꯄ ꯃꯔꯨꯞ ꯃꯄꯥꯡꯕꯨ ꯅꯨꯡꯁꯤꯕ ꯀꯌꯥꯗꯨꯗ ꯃꯗꯨꯗꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯍꯧꯖꯤꯛꯇꯤ ꯅꯃꯥ ꯑꯩꯁꯨ ꯂꯩꯔꯩꯕꯥꯛꯇ ꯍꯟꯈ꯭ꯔꯒꯦ꯫ ꯂꯥꯏ ꯍꯥꯏꯕ ꯂꯩꯇꯦ, ꯃꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯂꯥꯟꯕꯨ ꯂꯥꯜꯂꯛꯂꯕ, ꯐꯠꯄꯨ ꯐꯠꯇ꯭ꯔꯕ, ꯆꯩꯔꯥꯛ ꯐꯪꯕꯅꯤ ꯀꯥꯎꯒꯅꯨꯀꯣ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯂꯛꯎꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯗꯨ ꯂꯥꯏꯔꯩꯕꯥꯛꯇ ꯍꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯊꯤꯟ, ꯄꯤꯕ, ꯈꯨꯜꯒꯤ ꯃꯔꯨꯞ ꯃꯌꯥꯝꯗꯨꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡꯇꯝꯅ ꯃꯈꯣꯏ ꯄꯨꯝꯕ ꯆꯠꯇꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯄꯦꯜꯂꯗꯨꯅ "ꯇꯣꯝꯊꯤꯟ, ꯏꯆꯥ ꯂꯩꯔꯝꯕꯅ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯕꯤꯔꯦꯗꯣ꯫ ꯑꯗꯨꯅ ꯏꯆꯥꯅ ꯄꯥꯝꯕ ꯀꯔꯤꯅꯣ ꯅꯤꯖꯔꯣ꯫ ꯑꯩꯒꯤ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯆꯅꯨꯂꯦꯝꯕꯤꯁꯦ ꯅꯪꯒꯤ ꯃꯐꯝꯗ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯎꯟꯗꯨꯅ ꯊꯥꯖꯔꯒꯦ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯍꯥꯏꯌꯨ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯤꯌꯥꯝ ꯃꯔꯛꯇ ꯐꯝꯂꯤꯕꯤ ꯊꯣꯏꯅꯨ ꯃꯔꯨ ꯂꯨꯞꯅ ꯂꯩꯈꯤ꯫ ꯃꯇꯥꯡꯗꯨꯗ ꯇꯣꯝꯊꯤꯟ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯗꯨꯅ "ꯏꯅꯤꯡꯊꯧ, ꯅꯆꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯑꯩꯅ ꯉꯁꯤ ꯇꯥꯏꯕꯪꯁꯤꯗ ꯐꯥꯎꯔꯛꯂꯤꯕ, ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯖꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯄꯟꯊꯧ ꯏꯄꯥꯒꯤ ꯃꯄꯥꯜꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯕꯨ ꯅꯤꯡꯖꯕꯒꯤ ꯃꯍꯩꯅ ꯃꯆꯥ ꯑꯩꯅ ꯇꯥꯏꯕꯪꯁꯤꯗ ꯇꯤꯟꯖꯕ ꯐꯪꯕꯅꯤ꯫ ꯅꯆꯥꯒꯤ ꯑꯄꯥꯝꯕ ꯑꯃꯈꯛꯇꯤ ꯂꯩ꯫ ꯃꯁꯤꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯏꯅꯤꯡꯊꯧ ꯍꯥꯟꯅ ꯑꯃꯨꯛꯇ ꯋꯥꯁꯛꯄꯤꯌꯨ꯫ ꯏꯆꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯏꯄꯥꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯦ꯫ ꯏꯄꯥꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ꯫ ꯏꯆꯥꯒꯤ ꯑꯅꯤꯡꯕꯗꯣ ꯍꯥꯏꯔꯣ." "ꯏꯅꯤꯡꯊꯧ, ꯅꯆꯥꯒꯤ ꯑꯄꯥꯝꯕꯗꯤ ꯑꯇꯩ ꯀꯔꯤ ꯅꯠꯇꯦꯗꯣ꯫ ꯈꯨꯜꯁꯤꯒꯤ ꯁꯛꯍꯦꯟꯕꯤ ꯅꯨꯆꯥ ꯊꯣꯏꯅꯨꯒ ꯄꯥꯈꯪ ꯑꯩꯒ ꯅꯨꯡꯁꯤ ꯆꯤꯂꯣꯛꯅ ꯊꯃꯣꯏ ꯊꯃꯣꯏ ꯇꯤꯟꯅ ꯈꯪꯅꯖꯩꯗꯣ꯫ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯑꯩꯒꯤ ꯑꯣꯏꯕꯗ ꯅꯆꯥ ꯑꯩꯒꯤ ꯏꯇꯤꯛ ꯏꯄꯥ ꯆꯥꯖꯗꯦꯗꯣ." ꯅꯤꯡꯊꯧ ꯑꯗꯨꯅ "ꯐꯔꯦ ꯐꯔꯦ, ꯏꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯣ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯏꯆꯥꯕꯨ ꯅꯤꯡꯊꯧ ꯑꯩꯒꯤ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝꯇꯣꯜ ꯍꯥꯞꯂꯕꯅꯤ꯫ ꯈꯨꯜꯁꯤꯒꯤ ꯊꯧꯅꯥ ꯐꯔꯕ, ꯈꯨꯜꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯀꯥꯟꯗ ꯆꯣꯡꯊꯣꯔꯛꯂꯤꯕ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯅ ꯂꯥꯟꯃꯤ ꯐꯝꯇꯣꯜ ꯍꯥꯞꯂꯕꯅꯤ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯍꯔꯥꯎꯅꯔꯤ꯫ ꯇꯤꯜꯂꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥ ꯃꯄꯥꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯇꯣꯝꯊꯤꯟꯅ "ꯏꯄꯥ ꯏꯕꯨꯡꯉꯣ, ꯉꯁꯤ ꯅꯆꯥꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯤꯕ ꯑꯃꯗꯤ ꯈꯨꯜꯁꯤꯒꯤ ꯑꯋꯥꯕꯗ ꯀꯟꯕ ꯉꯝꯖꯔꯤꯕꯁꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯅꯄꯥꯜꯗꯒꯤꯅꯤ꯫ ꯏꯃꯥ, ꯅꯆꯥ ꯑꯩꯒꯤꯗꯤ ꯋꯥꯖꯔꯛꯂꯤꯕꯤ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯌꯥꯗꯨꯅ ꯉꯁꯤꯗꯤ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯇꯨꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯇꯤꯟꯕ ꯉꯝꯖꯕꯅꯤ ꯏꯃꯥ." ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯃꯃꯥ ꯃꯄꯥ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯆꯥ ꯇꯣꯝꯊꯤꯟꯅ ꯊꯣꯏꯅꯨꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯕꯗ ꯊꯤꯟꯊꯕꯇꯧꯗ ꯊꯣꯏꯅꯨꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯔꯦ꯫ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯇꯨꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯊꯣꯏꯅꯨ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ, ꯊꯣꯏꯅꯨ ꯋꯥꯏꯊꯨꯡꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫